Jiribam district manung hanjinba Tamenglong district Tainaba Mafam da Kuki Khutlai Paiba Singna nongmai Kapsil-Lakkre hiramasada aikhoigi Jiribam correspondent Hizam Bikram Jitagi paudam ama Ngasi nungambe to ana pung ahum ta pa adwaida ramgi lang ko phuda leiba khul singda khogi Tamenglong district ki khoi Paitol village ta gi Kuki Khutlai Paiba singna nomoi round kya Kapsil-Lakkre landara kare ayo pawasi het phangba ko Jiribam district police ki ahemba security personnel sing mafam du sanction matamda security personnel sing gi mathak chu haiba Kuki Khutlai Paiba sing aduna nomoi round amadi bhom kya Kapsil-Lakkre landara ki adu Jiribam district police ki security personnel sing gi maikai de su khud handra nga awai kom to da nomoi round kya kamna ki adu haju fawi oinadi haiba khud thonabi thodo wasida nakal anemi maikai da khogi misimna amadi asoka pangi pawleti adubu hariba khogi Tamenglong district ki Paitol village hariba mafam asi mamang chahidagi hauna khoi kaung ki irang tholokpa matamdagi hauna hariba mafam asi da Paitol village asi da Assam Rifle gi security personnel sing thamdra ngak cheno laki hariba Assam Rifle gi security personnel sing ngak cheno leiriba mafam asi da matau gramna khogi Kuki Khutlai Paiba sing aduna maitagi yum singda Kapsil-Lakkre buna amadi hariba lang pokui da leiriba khogi Jiribam district police ki naka police checkpoint sida mai thamli buna mamang da mai tharam liba amadi nasi sum matau gramna mai thage tarum no haibasi Jiribam da leiba tongan paja section kya na ngoi moina ka paiba nongoi maru singdo hek thangnariba phaiton gi chingkhong sigi makada leiriba khoi gi maitai gi khunja singda yum mathakta tarakpadagi anaba yawba mayam do hudu pakhan madana depression thokana huje khoi relief camp da pusanara thamme ado hauji ki oina aso pandi yawde adu bana ya yawbani na kudong gi kitang di khoi na safe side oina bagi puthok chagre STF ke mafam sigi manang makta Assam Rifles ke moi deploy tawraga yum moi pura hold tawraga leigre adu gi hek opposite ta su Tamenglong gi police na outpost ama thamme haiba mafam ani se leina hauji leiriba mafam se yam nakna meter manga taragi manung da leiba poni masi gola yama lekhalaga leiba mafam ni masi da moina khudong cha balo ba haibasi moigi karigumba ekoi meitai sing chang daga moina nga ga than bra haibage chingna ba phawo da ekoi phawo aduga haju hajita koina phangbo paw amon tu Jiribam gi lal paina leiba maitagi farm house ama Kuki Khutlai Paiba singna koi mai thadolamagi mai thadolamne habigi paw mas lawli aduga haju Jiribam da oigli ba koi kaung ki irang asida security personnel sing amadi state force sing amadi tongan ba koi na ki mai kai di kari ahin ba security ki second round ni lakhlak ki dage habdi miyam ni yeng na ba kari Finish ki dama miyam na kaung jariba exam become Jiribam district